ꯎꯈ꯭ꯔꯨꯜꯗ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯤꯉꯩꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯗꯒꯤ ꯂꯧꯈꯠꯆꯔꯛꯄꯅꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯒꯤ ꯃꯇꯝ ꯂꯥꯎꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅ ꯑꯥꯎꯇꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗ ꯃꯤꯔꯦꯞ ꯑꯣꯏꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯜꯐ꯭ꯔꯦꯗ ꯀꯥꯡꯉꯝ ꯑꯥꯔꯊꯔꯒꯤ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯤꯉꯩ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯤꯌꯥꯝꯅ ꯃꯤꯄꯥꯏꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ INC ꯀꯦꯟꯗꯤꯗꯦꯠ ꯑꯜꯐ꯭ꯔꯦꯗ ꯀꯥꯡꯉꯝ ꯑꯥꯔꯊꯔꯒꯤ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯖꯣꯔꯖꯦꯡ ꯖꯪꯁꯟ ꯒ꯭ꯔꯥꯎꯟꯗ ꯏꯂꯦꯛꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯤꯉꯩꯗ NACN-IM ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯅꯣꯡꯃꯩ ꯀꯥꯞꯈꯠꯇꯨꯅ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯃꯤꯐꯝ ꯑꯗꯨꯕꯨ ꯁꯔꯨꯛ ꯌꯥꯔꯝꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯤꯗꯨꯅ ꯆꯦꯟꯅꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ MPAꯒꯤ ꯆꯤꯐ ꯑꯣꯐ ꯑꯥꯔꯃꯤ ꯁ꯭ꯇꯥꯐ ꯏꯟꯆꯥꯔꯖꯄꯨ NIAꯅ ꯐꯥꯖꯤꯟꯈꯤꯕ ꯑꯁꯤ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯠꯒꯤ ꯃꯥꯌꯣꯛꯇꯅꯤ꯫ UNLF ꯄꯥꯎ ꯑꯁꯤ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯗꯒꯤ ꯂꯧꯈꯠꯆꯕꯅꯤ꯫ ꯊꯥ ꯑꯁꯤꯒꯤ 13ꯗ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ NIAꯅ UNLFꯀꯤ ꯂꯥꯟꯃꯤ ꯁꯪꯂꯨꯞ MPAꯒꯤ ꯆꯤꯐ ꯑꯣꯐ ꯑꯥꯔꯃꯤ ꯁ꯭ꯇꯥꯐ ꯏꯟꯆꯥꯔꯖ ꯊꯣꯛꯆꯣꯝ ꯁꯤꯗꯕ ꯃꯄꯨ, ꯆꯤꯐ ꯏꯟꯇꯦꯂꯤꯖꯦꯟꯁ ꯂꯥꯏꯃꯌꯨꯝ ꯏꯪꯕ ꯑꯃꯁꯨꯡ ꯁꯔꯖꯟ ꯊꯧꯅꯥꯎꯖꯝ ꯂꯥꯟꯗꯕꯕꯨ ꯑꯔꯣꯟꯕ ꯊꯧꯔꯥꯡ ꯑꯃꯗ ꯐꯥꯖꯤꯟꯈꯤꯕ ꯑꯁꯤ ꯅꯣꯚꯦꯝꯕꯔ 18, ꯁꯣꯛ 2019ꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯗꯤ UNLF ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯕꯅꯤ꯫ ꯃꯁꯤ UNLFꯅ ꯍꯛꯆꯤꯟꯅ ꯂꯧꯏ ꯍꯥꯏꯅ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯃꯦꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯆꯔꯥꯏꯔꯣꯡꯕ ꯊꯣꯛꯆꯣꯝꯅ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯄꯥꯔꯇꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯄꯨꯕ ꯃꯦꯝꯕꯔ 3 ꯑꯁꯤ ꯐꯥꯖꯤꯟꯈꯤꯕꯒ ꯄꯥꯔꯇꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯎꯅꯈꯤ꯫ ꯐꯥꯕꯒꯤ ꯃꯔꯝ ꯍꯪꯕꯗ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯠꯇ ꯄꯤꯔꯛꯄ ꯈꯪꯍꯜꯂꯛꯄ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯊꯧꯗꯣꯛ ꯑꯁꯤꯅ ꯇ꯭ꯔꯁꯠ ꯕꯤꯜꯗꯤꯡ ꯑꯆꯧꯕ ꯊꯥꯖꯗꯕ ꯑꯃ ꯄꯤꯔꯦ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯊꯝꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯁꯤꯃꯁꯨ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯀꯦꯁ ꯑꯁꯤ ꯏꯟꯇꯔ ꯁ꯭ꯇꯦꯠ ꯀꯦꯁ ꯑꯃꯅꯤ ꯍꯥꯏꯅ NIAꯅ ꯍꯥꯏꯕꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ CMꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯕꯦꯜ ꯑꯥꯎꯠ ꯇꯧꯅꯕ ꯁꯦꯟꯇꯔꯗ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯒꯅꯤꯁꯨ ꯍꯥꯏꯔꯤ꯫ NIAꯒꯤ ꯍꯥꯌꯔ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯔꯨꯑꯣꯏꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯊꯧꯗꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎ ꯐꯥꯎꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯝꯕꯔ 3 ꯑꯁꯤ NIAꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯍꯥꯏꯅ NIAꯅ ꯈꯪꯍꯜꯂꯛꯈꯤ꯫ ꯐꯥꯖꯤꯟꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯔꯇꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯒ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯍꯥꯏꯕꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯎꯅꯕ ꯈꯨꯗꯣꯡꯆꯥꯈꯤꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯏꯟꯇꯦꯂꯤꯖꯦꯟꯁ ꯕ꯭ꯌꯨꯔꯣ IBꯒꯤ ꯃꯤꯍꯨꯠꯀ ꯎꯅꯗꯨꯅ ꯃꯈꯣꯏꯒꯤ ꯅꯥꯀꯜꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯋꯥꯔꯤ ꯁꯥꯅꯕꯗ ꯗꯦꯗꯂꯣꯛ ꯂꯩꯔꯛꯄ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ IBꯅꯁꯨ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯈꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯃꯛꯇꯤ NIAꯅ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯤꯕ ꯄꯤꯁ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯃꯍꯩ ꯌꯥꯜꯍꯟꯗꯅꯕ ꯊꯕꯛ ꯇꯧꯔꯕ꯭ꯔꯥ ꯑꯃꯁꯨꯡ ꯃꯤꯐꯥ ꯑꯁꯤ ꯌꯥꯝꯅ ꯃꯣꯇꯤꯚꯦꯇꯦꯗ ꯑꯣꯏꯕ ꯑꯦꯛ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯊꯨꯕ MPAꯒꯤ ꯆꯤꯐ ꯑꯣꯐ ꯑꯥꯔꯃꯤ ꯁ꯭ꯇꯥꯐ ꯏꯟꯆꯥꯔꯖ, ꯆꯤꯐ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯃꯁꯨꯡ ꯂꯥꯟꯃꯤ ꯁꯔꯖꯟ TH ꯂꯥꯟꯗꯕꯗ ꯁꯤꯔꯤꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯆꯥꯔꯖꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯈꯨꯗꯛꯇ ꯊꯥꯗꯣꯔꯛꯅꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗ UNLFꯅ ꯈꯪꯍꯜꯂꯛꯂꯤ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯖꯤꯟꯈꯤꯕ MPAꯒꯤ ꯆꯤꯐ ꯑꯣꯐ ꯑꯥꯔꯃꯤ ꯁ꯭ꯇꯥꯐ ꯏꯟꯆꯥꯔꯖ, ꯆꯤꯐ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯃꯁꯨꯡ ꯂꯥꯟꯃꯤ ꯁꯔꯖꯟ TH ꯂꯥꯟꯗꯕꯗ ꯁꯤꯔꯤꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯆꯥꯔꯖꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯈꯨꯗꯛꯇ ꯊꯥꯗꯣꯔꯛꯅꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗ UNLFꯅ ꯈꯪꯍꯜꯂꯛꯂꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯊꯝꯅꯥꯄꯣꯛꯄꯤꯒꯤ ꯌꯨꯝꯁꯤꯡꯗ ꯆꯪꯗꯨꯅ ꯄꯣꯠꯆꯩ ꯍꯨꯔꯥꯟꯕ ꯑꯃꯗꯤ ꯁꯟ ꯀꯌꯥ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯦ꯫ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯣꯏꯔꯥꯡ ACꯒꯤ ꯃꯅꯨꯡ ꯆꯟꯅ ꯊꯝꯅꯥꯄꯣꯛꯄꯤ ꯍꯥꯏꯔꯤꯕ ꯃꯤꯇꯩ ꯈꯨꯜ ꯑꯁꯤꯗ ꯃꯤ ꯂꯩꯕ ꯉꯝꯅꯗꯕꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯊꯝꯅꯥꯄꯣꯛꯄꯤꯒꯤ ꯌꯨꯝꯁꯤꯡꯗ ꯆꯪꯗꯨꯅ ꯄꯣꯠꯆꯩ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯊꯔꯦ ꯍꯥꯏꯔꯤ꯫ ꯈꯨꯟꯖꯥꯁꯤꯡꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅꯗꯤ ꯉꯔꯥꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 12:30 ꯇꯥꯕ ꯃꯇꯝꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯥꯡꯉꯥꯊꯩ ꯑꯃꯗꯤ ꯈꯣꯏꯔꯦꯟꯇꯥꯛꯔꯣꯝꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯀꯨꯝꯊꯔꯛꯂꯒ ꯂꯧꯕꯨꯛꯇ ꯁꯖꯤꯛ ꯆꯥꯗꯨꯅ ꯂꯩꯔꯤꯕ ꯁꯟꯁꯤꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯗꯨꯗ ꯁꯟ ꯀꯌꯥ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯟ 3 ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅꯗꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯝꯅꯥꯄꯣꯛꯄꯤꯒ ꯊꯪꯅꯔꯤꯕ ꯍꯥꯏ ꯀꯦꯅꯦꯜꯒꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ ꯂꯧꯀꯣꯟꯁꯤꯡ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯆꯪꯗꯨꯅ ꯂꯧ
ꯂꯧꯎꯕ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗꯣꯃꯤꯅꯦꯠ ꯇꯧꯗꯨꯅ ꯂꯩꯕꯗꯒꯤ ꯆꯪꯕ ꯉꯝꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯧꯕꯨꯛꯁꯤꯡ ꯑꯁꯤꯗ ꯁꯖꯤꯛ ꯆꯥꯗꯨꯅ ꯂꯩꯕ ꯁꯟꯁꯤꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯉꯔꯥꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯟꯁꯤꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯑꯗꯨꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ IRBꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨ ꯇꯥꯟꯈꯥꯏꯈꯤ꯫ ꯂꯣꯏꯅꯅ ꯑꯁꯣꯛꯄ ꯁꯟꯁꯤꯡ ꯑꯗꯨ IRB ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯄ ꯉꯝꯈꯤ ꯍꯥꯏꯔꯤ꯫